Akashvani Imphal Ngangom Kiran pau pajari ahanbada maruoiba pau. Rajapal Ajay Kumar Bhalana Sabapati oiduna ngasi Imphal da Governor in Council gi mifam pangthokre. Pahalgam terror attack pu yaning da phongdoktuna Manipur Pradesh Youth Congress na khongjang changshin khre amasung Pahalgam terror attack ki matang da Rajniti dol pum namaki mifam ama hojik New Delhi ki Parliament House Complex ta pangthokli. Rajapal Ajay Kumar Bhalana Sabapati oiduna ngasi Imphal gi Rajbhavan gi Conference Hall da Governor in Council gi mifam pangthokre. Chief Secretary, Principal Secretary Singh, Commissioner Singh amadi tongan tongan bibak singi Administrative Secretary Singh na mifam adu saruk yaki. Raja sing sakut thorang amadi laingak sasan gi mari lena buapum kaya gi matang da mifam adu da kumna khana nenaki. Maragasida Raj gi Finance ki Commissioner N Ashok Kumar na thopa cherol amada hai ngasi pangthokiba Governor in Council gi mifam aduna Raj Sarkar gi nupi karmachari sing amadi sahi tara nipan gi makhada leiba angang leiba mathanta leiba nupa karmachari singda Central Government's Child Care Leave chanahnaba ayaba pikre. Masigi mathakta nupi karmachari singna angang unaraba matungda ikui kuidana angang adu laikhidaba thoklabadi numit humphuni gi special maternity leave pibadasu ngasigi mifam aduna ayaba pikre hairi. Jammu Kashmir gi Pahalgam terror attack pu Manipur Pradesh Youth Congress na yamna kan yaning da phongdokre thodo adu yaning da phongdoktuna ngasi Imphal gi Congress bhavan da Youth Congress ki karmi singna yaning da khongchang changshin ki Khongjang changchiliba sina yaning da kholau kya lauduna Congress bhavan dagi thoroktuna khongchat ama chatna bohanaki maduda police ka mukna ba thoki. District Judiciary yauna High Court of Manipur State Legal Services Authority amasung Manipur Judiciary Academy na Pahalgam terrorist attack aduda laikhidraba singi mafamda ikai khumna utpagi thorma mangasi High Court of Manipur da pangthokre. Thormaduda High Court of Manipur gi judge sing, lawyer sing, member sing amadi staff sing na minute ani 2 minute leptuna awaw phongdokki. Jammu Kashmir ki Pahalgam terror attack ki matang na Kendra ki ngaksil mantri Rajnath Singh na sabapati oiduna Rajniti dolpum namaki oiba mifamama hojik New Delhi ki Parliament House Complex ta pangthokli. Mifam asida Griha Mantri Amit Shah, Mapan Thor Mantri Dr. S. Joy Shankar, Seltho Mantri Nirmala Sitaraman, BJP ki President JP Nadda, Congress Lusingba Rahul Gandhi amasung Malik Arjun Kharge, DMK ki Lusingba Tiruchi Shiba, NCP ki Lusingba Praful Patel, RJD ki Lusingba Premchand Gupta, Trinamool Congress ki Lusingba Sudip Bandyopadhyay na singba miyoi kya su saruk yari. Mifam aduna terror attack adu dalai khidra miyoi sing mafamda ikai khumnaba utuna minute ani 2 minute lepki. Amaromda Israel, Japan amasung Jordan na Pahalgam terror attack adu yaning da phongdokpa galonena Bharat na terrorist singi mayokta sangsilakpa khongjangda saugatkani haina phongdokkrai. Pradhan Mantri Krishi Sinsai Yojana gi makhada ithei lokhong pibada hena khudong chahanabagi ising chingnaba pump set taret ngasi Tengnopal gi Horticulture Department na Tengnopal District Headquarters amasung Khangsim Community Hall da yanthokre. Haribi sing chingnaba pump set sing adu lanjanar kumyo sing yauna khangalaba beneficiary sing da yanthokibani hairi. Sexual harassment of women at workplace Prevention, Prohibition and Redressal Act lising ni tarahum de habisigi matang da nomuyo iba sensitization program amangasi Lamphel Fatta Leiba Central Agriculture University ki Conference Hall da pangtokre program si Manipur State Commission for Women amasung College of Food Technology Lamphel Pat na sinbani. Kangpopi Zilla ki manung chanba Wainem Khulda Yalhumi Kabuisina Khundaba Horkibanami ki thorunga si pangtokre thormaduda Hill Areas Committee ki Chairman Dengangnung Gangmai yauna sangnaiba mi kya saruk yaki. Aroibada Maruyo Pau Amuhanna Rajapal Ajay Kumar Bhalana Sabapati oiduna ngasi Imphal da Governor in Council mifam pangthokre Pahalgam terror attack pu yaning da phongdoktuna Manipur Pradesh Youth Congress na khongjang changshin khre amasung Pahalgam terror attack ki matang da Rajniti dolpum namaki oiba mifam ama hojik New Delhi ki Parliament House Complex ta pangthokli Pauloi jare.